ngasi phongkhiba tungan tungan bu manipuri sipong singdigi maruibi ipausing myamna thamjagi ahanbada Facebook ta sakhang mai khangnabadagi Swedish nupi amane India da laglaga UP nupa amadul hongkhre Facebook da sakhang mai khangnabadagi Sweden nupi amane India da laglaga UP da leba nupa amade Hindu gi satnabi matung ina lohongkhre haina official report amagi matung ina phongdorakli Sweden nupi asina India gi UP da nupas ke Facebook sakhang mai khangna rakhibadagi nupi aduna India da laglaga lohongkhibani Sweden gi nupi asina India da laglaga UP da leba nupa lohongkhibasi tasengnamakti film da nungsi nungon yoeba mawong mataw aduga satmanana ure social media gi platform oidiba Facebook da Sweden gi Christians Libat Covid nupi asima ki mayum lamdam thatoktun India da laglaga Uttar Pradesh ki Itahad leiba Pawan Kumar khobo miyama da lohongkhibani matai mana osina luhungbi thoramadu ANI da online da share toki Irai numita makhui ani luhungbi thoramadu Hindu dharma gi satnabi matungina local school amada pangthoki Christian amadi Pawana English ngani ga taragani thogi matamda ihan hanbo ina Facebook da wari sanaba hoki amasum Christian na haikibida man India da lakiba si masina hanmanati mamangi matam kya da su man India da lakiba kya laikre man India bu yamna nungsijai UP da leiba nupa ma luhongba sida masada nungai ba pui bor oiriba Power Kumar hariba miyoi singasi BTech graduate ni farm amad engineer oina thabak tawri sayol amamuki mamang Pakistani nupi amasu India gi nupa amad luhongna bigi damakta lakiba matamna fakiba gi thawdok laikhrabane gaming app Ludo da sakhangba mai khangnabadagi Pakistani nupi adun India da luhongna balakibani Pakistan gi Hyderabad leba yumdagi India gi Karnataka tamna laklaga ulyalam singa igadab unaba khonaramkibani Karnataka police na nupi adun India da valid document amati yauduna Nepal border pharo sanglakwadagi phakibani haidi Swedish nupi Christian Slipana aeroplane tongdun India laklaga ma ki bor oigadoriba Pawan Kumar na Uttar Pradesh ki Itihad unaraba matung da luhongbagi thoramadu pangthokibani January gi tang 13 ta luhongbagi thoramadu pangthokibani hanisu pausna makhatana phongdorakli makasa tarak poina to papamana Shawagya scheme gi thadarak Lupa Crore samaga mawdragani pan gi Senpham kadomda sijinakhre Hangluba RTI Activist am kihalakhre wathok si thizinna ba lok ayukta na Manipur gi DGP da khankhre Bharat ki Prime Minister Narendra Modi na below property line gi makhada yamna wan hingliba Manipur gi miyamna lemna mai pangana ba Shawagya scheme gi makhara thadarak Lupa Crore samaga mawdragani pan gi yamla ba Senpham mafam khangdara mangan kraba natragana karamba mafam singda haidi scheme singa si mai pangna pangthokraba ki hain Hangluba RTI Activist amada maki punsibu kian khanganba amada mana complain tawriba case adu withdraw taw aduga wari sananaba mori rom da la o haina khangalakpadagi maki punsibu ngakpi senbinaba Manipur lok ayukta da wakathre Shawagya scheme ga mari lainana thadarakli Lupa Crore samga mawdragani palong yamlaba Senpham kadomna sijinakhre haina Hangluba RTI Activist adugi mamingna khumanthe Danachandra Singha kawi Naurem thong lesram leiraktagini hairiba RTI Activist asigi punsida kian khanganbagi thabak satharakpadagi salibase isigi January 10 mahangna lok ayuktagi chairperson da ayib sirol ama pisinduna wakathibani RTI Activist Khumanthe Danachandra Singhana Manipur lo ayuktagi chairperson da pisinkiba sirol aduda palliba waroldi MSPDCL gi Managing Director Subhash Chandra amadi MSPDCL gi ED Hizam Santi Kumar amasum masakhangdaba miyoy amana magna thadariba complaint case 6 of 2022 adu withdraw tawgadabani haina kihalakhre haidi maki sirol aduna makhatana palibadi say sigi January 18 da masakhangdaba miyoy amana mobile number 8415858933 dagi WhatsApp ta message ona tharaktuna maku more town laktuna phaminaraga matter adugi matang worries nama puraknaba phaminaraga wari sasi haina khangalaki hairi loinana karigumba mahakna laktaba taragadi CB gi serak pigani haina khangalaki hairi government employees singa ain gi wangmar corruption sathaduna thabak torakpada thigalubugi damakta ayaku CB gi serak pigani hairapagi responsibility kudima MSPDCL gi managing director Subhash Chandra amadi ED Hizam Santi Kumar na pugodabani makhoi animak MSPDCL gi top officer ngaktani haina pali Iramasiga mari lendana RTI Activist Khumanthe Danachandra Singhana lok ayukta da tharakiba complain adu lok ayukta gi chairperson da admission toki hairibu complain adu hakchina lobugo loinana observation piki
public functionary singi mathakta corruption case ka mari leidana thigaliba miyoy amagi mathakta unauthorized amasum unlawful gi min sijinaduna kian khangan bigi thawang sa thariba singa du thinghauda taragadi state asida law and order leiroi amadi mission praja singna corruption gi mayok ta phongna lanthingna ba ngamlaroi maram aduna hairiba complainant asi manipur sakana protect of form thu haina su observation piki Maka tarakpura lok ayukta gi chairperson state asigi director general of police ta complaint case asika mari lenana official over report ama manipur lok ayukta da pikhalagnawa amasung complainant dana center gi protection tawnaba madi home department ama ki security arrangement tawina ba athuba matamda shingadabani haina su direction piki haidi lushila poina to pa pawmana aikhoi gi planet art asigi mathakta kaksing masing kya lai 2000000000000000 kayam lumi aikhoi damak kari tawi nakhoi na kari gumada aikhoi gi planet art asigi mathakta kaksing masing kya lai haibasi khanba lekhrabra khalam na basiyai adubu masi aikhoi isamangna tasingnama hangjagada bu hangamani September 13 ta phongkhibi study amana sawrakpa pakhum ama piri aikhoi planet asigi mathakta kaksing quadrillions kullum lei haina aikoina sarona pari madu million lising kullom natragana masingi mohongdana tu da suino taraga taruk haibidi tu 00000000000000 ni malemesigi kaksing singasi punna dry carbon ton million taragani thoi room ni haina aikoina makhatana pari masi malemgi wall pot singama sum wall animal sing punama punsinabagi mass adudagi suheli amaromda masina malemda leiriba miyoi singi apunba arumbagi manga thopgi saru ahum rong sumani saknairba biologist Edward O Wilson matamamada insect singama sum atai invertebrate singasi malemasi pusta lairiba apiko pot sing aduni haiki amasu maksumi maru oina kaksing singasi nature gi maru oiba saruk amani kaksing na lawriba atai salon singi manungda makoina lebak lehau selhali upal wapal mahi marung singi maru sing yentui organic material bu breakdown tawi amasu atai animal singi lepam semi amasu food chain gi maru oiba saruk oi kaksing masing amasu mass lepana waningai ba environmental gi ahomusing asigi phibam da kaksing gi population sing monitor tawnabigi maru oiba baseline amapi kaksing singi maming thualaba species amasum sub species lising taraga manga ka sanirum lei hena lei amasum atai myam amadi science na huju phabu maming thundri kaksing singi yamna wangba social organization gi mong aduna makhoibu group asigi akoibda ecosystem amasum region maklomda colonize tabungam hali hauju phawbada systematic oiba evidence da yumpham oiba kaksing gi sarakpu masing laitri aikhagi research malemgi akoibidigi and scientist sing satakiba and population singi study samriga marfugu mapangi analysis ama yauri masida Spanish French German Russians Mandarins amasung Portuguese gumna English literature natabasing yauri research asina umang wamang sing marubumi sing napi hawa pak sauba lamhang sing amasum city sing yauna asauba lepham sing amasum continents pun ama konsili nakoina wakhalna lamsin madasu masiyamna asoba thaba amani haibasi khangani masi punama asidagi art ki mathakta leirama yaba kaksing masingasi sarona quadrillions 20 room ni pai aikhoi gi mathangi thabak di kaksing singasi loina mu punsilaga kaya yamna lumni haibasini organism singi mass asi mausana makoi gi carbon makeup ki mong do oli sang sat sawba kaksing quadrillions kun haibasi sarona carbon ton million taragani thoigi dry wet natragana biomass amagamani masi wild birds sing mas mammals sing apunba biomass atudagi heli so haidi kaksing amagi dry wet adugi tangkhairam carbon sai kariguma ate haksang goeba elements sing arumba dusu hapsilabadi malem kaksing singi apunba mass adu amugi hengani aikhoi findings sing asigi matangda singdokadaba kharak lei adumoina aikhoi gi data set mafam khanbasi geographical region sing da masu chaithui sample sing ayama malemgi marol digi lawi haibedi upambi sing natragan leibak manung da leiba kaksing masing sing adugi maram da yawdi maram aduna aikogi finding adu khara phawbadi mapung phabu watli hena paush makata na phongdoki sumna tentak na mayam thamjaram ge du hauji koina di mayam paush tu matang se lusinjar ge musum mayam puna anawa update ngaminasi